ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝ ꯑꯗꯨ ꯑꯩ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯒꯤ ꯕꯣꯔꯗꯤꯡꯗ ꯆꯪꯅꯕ ꯇꯧꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯅꯗꯤ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 9ꯗꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯍꯌꯦꯡꯒꯨꯝꯕ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯌꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯔꯨꯞ ꯗꯥꯏꯃꯟ, ꯑꯕꯤꯅꯥꯁ, ꯗꯦꯅꯤꯜ ꯑꯃꯗꯤ ꯕꯤꯀꯥꯁ, ꯑꯩꯈꯣꯏ ꯃꯔꯤꯁꯤꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯑꯦꯟꯖꯦꯂꯤꯅꯥ ꯀꯧꯏ꯫ ꯑꯩꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯊꯣꯏ, ꯑꯩ ꯍꯌꯦꯡ ꯆꯪꯒꯅꯤ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯌꯥꯎꯁꯪꯗ ꯊꯣꯔꯛꯀꯅꯤ, ꯑꯩ ꯍꯦꯛ ꯊꯣꯔꯛꯄꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯣꯏ ꯗꯗꯥ, ꯐꯖꯅ ꯆꯠꯂꯣ, ꯑꯗꯨ ꯅꯪ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯗꯤ ꯀꯥꯎꯅꯨꯀꯣ" ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯧꯊꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯏꯕꯥꯅꯤ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯑꯩꯒꯤ ꯃꯣꯟ ꯃꯄꯥꯗ ꯊꯝꯃꯒ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯕꯣꯔꯗꯤꯡꯗ ꯆꯪꯅꯕ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯑꯩꯕꯨ ꯕꯣꯔꯗꯤꯡ ꯐꯥꯎ ꯊꯤꯟꯕꯤꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯑꯩꯁꯨ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯕꯗꯒꯤ ꯀꯞꯄꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯊꯦꯝꯕꯤꯔꯝꯃꯒ ꯑꯩꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯕꯣꯔꯗꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯩꯁꯦ ꯅꯍꯥꯟꯈꯩꯗꯤ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯄꯣꯛꯑꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯄꯥꯈꯠꯇꯨꯅ, "ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ?" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ, "ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯒꯥꯔꯤ ꯇꯣꯡꯉꯛꯄꯒꯤ ꯃꯁꯥꯗ ꯃꯀꯣꯛ ꯉꯥꯎꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯂꯦꯝ, ꯅꯪ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤꯔꯣ?" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯕꯕꯥ, ꯀꯔꯤꯁꯨ ꯇꯧꯗꯦ. ꯁꯥꯏꯗ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝꯕ ꯃꯅꯝ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯄꯗꯒꯤ ꯇꯧꯕꯅꯤ. ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯏꯉꯛ ꯉꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯃꯥꯂꯦꯝ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ." "ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯁꯤꯔ, ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯌꯥꯔꯦꯕ, ꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤ. ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯃꯈꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯔꯅꯤ. ꯂꯥꯛꯑꯣ, ꯑꯩ ꯆꯪꯉꯦ, ꯅꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ" ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯒ ꯕꯕꯥꯒꯁꯨ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯝꯃꯒ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ ꯏꯃꯥꯟꯅꯕ ꯑꯃꯒ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦꯅ ꯑꯃꯨꯛ ꯍꯦꯛ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯅꯃꯛꯈꯤꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝ ꯃꯁꯥꯒꯤ ꯃꯅꯝ ꯑꯗꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯏꯁꯥꯗ ꯍꯨꯝꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯒ ꯑꯃꯨꯛ ꯑꯣꯟꯅꯤꯡꯉꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ, "ꯚꯥꯏ, ꯀꯩ ꯃꯅꯝꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯩꯗꯤ ꯅꯝꯊꯤꯕꯅ ꯑꯣꯗꯣꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯀꯩꯗꯧꯔꯒꯦ ꯃꯥꯂꯦꯝ? ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯝꯗꯦ. ꯌꯥꯏꯍꯦ, ꯅꯪꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ. ꯚꯥꯞꯇꯤ, ꯂꯥꯛꯑꯣ ꯆꯪꯉꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯑꯀꯤꯕ ꯈꯔ ꯄꯣꯛꯂꯛꯈꯤ꯫ ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯄꯨꯝ ꯃꯁꯥꯒꯤ ꯃꯅꯝ ꯑꯃ ꯑꯗꯨꯝ ꯏꯁꯥꯗ ꯃꯅꯝ ꯑꯣꯏꯅ ꯐꯥꯎꯔꯒ ꯂꯩꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤꯔ ꯀꯔꯤꯅꯣ, ꯐꯅ ꯅꯝꯗꯅ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯩꯅ ꯇꯨꯝꯃꯤꯕ ꯕꯦꯗ ꯑꯁꯤꯁꯨ ꯃꯊꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯔꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯋꯥꯔꯗꯦꯟꯒ ꯄꯥꯔꯒ ꯃꯤꯑꯣꯏ 10 ꯇꯨꯝꯃꯤ꯫ ꯐꯃꯨꯡ ꯕꯦꯗꯇꯨꯁꯨ ꯃꯊꯛ ꯃꯈꯥꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯊꯛꯇ ꯇꯨꯝꯕꯅꯤ꯫ ꯀꯣꯟꯅꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯌꯥꯝꯅ ꯆꯪꯅꯤꯡꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯣꯡꯁꯨ ꯉꯥꯟꯒꯗꯣꯔꯦ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒꯦ ꯍꯥꯏꯗꯅ ꯈꯥꯡꯖꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨꯗ, "ꯁꯥꯔ, ꯑꯩ ꯇꯣꯏꯂꯦꯠ ꯆꯠꯂꯨꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯎꯏꯔꯤ, "ꯃꯥꯂꯦꯝ, ꯅꯇꯣꯝꯇ ꯆꯠꯀꯅꯨ. ꯅꯃꯥꯟꯅꯕ ꯑꯃ ꯍꯧꯗꯣꯛꯑꯒ ꯆꯠꯃꯤꯟꯅꯧ" ꯍꯥꯏꯔꯝꯃꯒ ꯇꯨꯝꯊꯈꯤ꯫
ꯃꯗꯨꯗꯒꯤꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯧꯗꯣꯛꯀꯦ ꯇꯧꯕꯗ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯣꯡꯁꯨ ꯉꯥꯟꯒꯗꯣꯔꯦ ꯈꯟꯗꯨꯅ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯏꯇꯣꯝꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯩꯅ ꯇꯣꯏꯂꯦꯠ ꯇꯧꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯊꯪꯅꯕ ꯇꯣꯏꯂꯦꯠꯀꯤ ꯀꯥ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯣꯛ ꯕ꯭ꯔꯦꯛ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯣꯟ ꯈꯜꯂꯛꯄꯗꯒꯤ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯒ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯥ ꯑꯗꯨꯗ ꯄꯥꯟꯕ ꯕꯜꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥꯗ ꯀꯌꯥ ꯀꯤꯒꯟꯗꯕ ꯃꯤ ꯑꯣꯏꯕꯅ ꯀꯌꯥ ꯑꯍꯦꯟꯕ ꯋꯥꯈꯜ ꯇꯧꯗꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯂꯝꯃꯒ ꯑꯩꯒꯤ ꯕꯦꯗꯇ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯨ ꯍꯥꯏꯗꯅ ꯃꯣꯔꯅꯤꯡꯒꯤ ꯕꯦꯜ ꯔꯤꯡ ꯌꯩꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯌꯥꯝꯁꯨ ꯇꯨꯝꯕ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯈꯤ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯌꯥꯏꯃ ꯀꯧꯕ ꯑꯃ ꯂꯩ ꯌꯥꯏꯃꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯏꯃ ꯉꯔꯥꯡ ꯑꯍꯤꯡꯉꯩꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯔ ꯀꯔꯤꯅꯣ ꯑꯍꯤꯡ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯏꯇꯣꯝꯗ ꯇꯣꯏꯂꯦꯠꯇꯁꯨ ꯆꯪꯉꯨꯏ ꯑꯗꯣ ꯚꯥꯏ ꯑꯩꯒꯤ ꯋꯥꯈꯟꯅꯔꯗꯤ ꯈꯪꯗꯦ ꯑꯩꯅ ꯇꯣꯏꯂꯦꯠ ꯇꯧꯔꯤꯉꯩ ꯊꯪꯅꯕ ꯇꯣꯏꯂꯦꯠꯀꯤ ꯀꯥ ꯑꯃꯗꯒꯤ ꯃꯤ ꯂꯩꯕꯗꯧꯅ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯏ ꯑꯍꯤꯡ ꯑꯗꯨꯗ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯩꯅꯔꯛꯇꯕꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯃꯩꯒꯤ ꯕꯜꯕ ꯑꯁꯤꯁꯨ ꯈꯞꯄꯛꯏ ꯑꯗꯨ ꯅꯣꯏꯁꯨ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯂꯩꯕ꯭ꯔꯣ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯌꯥꯏꯃꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯀꯩꯅꯣ ꯃꯥꯂꯦꯝ ꯅꯇꯣꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯆꯪꯉꯤꯕꯗꯤ ꯅꯪꯁꯨ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤ ꯑꯗꯣ ꯅꯪ ꯑꯩꯔ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕ ꯑꯃ ꯍꯦꯛꯇ ꯍꯧꯗꯣꯛꯑꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯁꯥꯔ ꯋꯥꯔꯗꯦꯟꯅꯗꯤ ꯅꯇꯣꯝꯇ ꯆꯠꯂꯣ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯚꯥꯏ ꯁꯥꯔꯅꯕꯨꯗꯤ ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯔꯒ ꯆꯠꯂꯨ ꯍꯥꯏ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯁꯨꯝ ꯅꯈꯣꯏ ꯍꯧꯗꯣꯛꯄꯗꯨ ꯇꯜꯂꯛꯄꯗꯒꯤ ꯏꯇꯣꯝꯇ ꯆꯠꯂꯦ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯒꯤ ꯕꯣꯔꯗꯤꯡ ꯃꯐꯝꯁꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯣꯏ ꯅꯤꯡꯉꯝꯃꯤ ꯂꯩꯔꯛꯑꯀꯥꯟꯗ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕ ꯌꯥꯏꯃꯅ ꯑꯃꯨꯛ ꯃꯥꯂꯦꯝ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯕꯣꯔꯗꯤꯡ ꯑꯃꯁꯨ ꯅꯧꯅ ꯁꯥꯔꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯅꯪꯒꯗꯕ ꯃꯥꯟꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯊꯪꯒꯤ ꯕꯦꯁ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯣꯡꯖꯤꯜꯂꯅꯤ ꯁꯤꯗ ꯂꯩꯔꯔꯣꯏ ꯍꯥꯏꯗꯅ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯍꯥꯏꯔꯛꯈꯤ ꯏꯃꯥꯟꯅꯕ ꯌꯥꯏꯃꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯂꯥꯛꯈꯤ ꯋꯥꯈꯟꯗꯁꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯕꯣꯔꯗꯤꯡ ꯑꯁꯤ ꯑꯅꯤ ꯊꯣꯛꯇꯣꯔꯤꯕꯁꯤ ꯈꯜꯂꯝꯃꯤ ꯏꯃꯥꯟꯅꯕ ꯌꯥꯏꯃꯗ ꯍꯪꯉꯨꯕꯗꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯁ꯭ꯀꯨꯜꯒ ꯕꯣꯔꯗꯤꯡꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯕꯁꯤꯗ ꯆꯤꯟꯕꯒꯤ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯗꯣꯔꯤꯕꯁꯤ ꯑꯁꯨꯝꯅ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯑꯩꯁꯨ ꯀꯥꯗ ꯆꯪꯉꯛꯑꯒ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯑꯩꯁꯨ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯩꯕꯨ ꯈꯨꯠ ꯈꯠꯂꯒ ꯀꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯥꯂꯦꯝ ꯁꯥꯔ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯌꯦꯡꯉꯨ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯏ ꯅꯪ ꯀ꯭ꯂꯥꯁ 1ꯒꯤ ꯔꯨꯝꯗꯒꯤ ꯀ꯭ꯂꯥꯁ 6ꯒꯤ ꯔꯨꯝ ꯐꯥꯎ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯒ ꯀꯥꯁꯤꯡꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯂꯣꯟꯁꯤꯟꯕꯤꯔꯨꯆꯣ ꯅꯪ ꯁꯥꯔꯁꯨ ꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯔꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯨ ꯆꯪꯉꯛꯑꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯁꯥꯔ ꯈꯨꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯟꯗꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯆꯔꯨꯕꯅꯣ ꯈꯜꯂꯝꯃꯤ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯒ ꯑꯩꯁꯨ ꯏꯇꯣꯝꯗ ꯆꯠꯄꯗꯨ ꯀꯤꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯌꯥꯏꯃꯁꯨ ꯇꯣꯏꯂꯦꯠ ꯔꯨꯝꯗꯒꯤ ꯊꯣꯔꯛꯄ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯏꯕꯥꯅꯤ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯂꯣꯟꯁꯤꯟꯃꯤꯟꯅꯔꯨꯁꯤ ꯁꯥꯔꯅ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯨ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯁꯨ ꯃꯄꯥ ꯆꯥꯅ ꯂꯥꯛꯑꯦ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯌꯥꯏꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯚꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯅꯠꯇꯦ ꯃꯣꯏ ꯇꯧꯖꯅꯤ ꯅꯪꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯚꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯁꯤ ꯈꯛꯇꯅꯤ ꯀ꯭ꯂꯥꯁ ꯂꯣꯏꯅꯃꯛꯁꯨ ꯅꯠꯇꯦ ꯀ꯭ꯂꯥꯁ 1ꯗꯒꯤ ꯀ꯭ꯂꯥꯁ 6 ꯐꯥꯎꯇꯅꯤ ꯂꯥꯛꯑꯣ ꯀꯨꯏꯔꯣꯏ ꯍꯥꯏꯗꯅ ꯌꯥꯏꯃꯒ ꯏꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏꯃꯒ ꯑꯩꯒ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯁꯨꯝ ꯂꯣꯟꯁꯤꯜꯂꯒ ꯂꯥꯛꯄꯗ ꯏꯕꯥꯅꯤꯅ ꯂꯩꯔꯤꯕ ꯀ꯭ꯂꯥꯁ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀ꯭ꯂꯥꯁ 5ꯒꯤ ꯀꯥꯗꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯃ ꯐꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯌꯥꯏꯃꯅ ꯑꯩꯉꯣꯟꯗ ꯃꯥꯂꯦꯝ ꯀꯩꯅꯣ ꯃꯈꯣꯟꯁꯤꯕꯣ ꯕꯣꯏꯒꯨꯝꯕ ꯂꯥꯏꯔꯤꯛꯀꯨꯝꯕ ꯐꯥꯛꯄꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯨ ꯅꯪꯁꯨ ꯇꯥꯕ꯭ꯔꯥ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯌꯥꯏꯃꯅꯁꯨ ꯑꯃꯨꯛ ꯀꯥ ꯑꯗꯨꯗ ꯆꯪꯉꯒ ꯀꯅꯥ ꯂꯩꯒꯦ ꯆꯦꯛ ꯑꯃꯨꯛꯇ ꯇꯧꯔꯨꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯀ꯭ꯂꯥꯁ 5ꯒꯤ ꯀꯥ ꯑꯗꯨꯗꯤ ꯊꯣꯡꯗꯤ ꯂꯣꯜꯂꯝꯃꯒ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯍꯥꯡꯇꯣꯛꯑꯝꯃꯤ ꯏꯕꯥꯅꯤꯁꯨ ꯏꯁꯥ ꯏꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯥꯏ ꯂꯩꯁꯤꯜꯂꯒ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯝꯃꯤ
Matam aduda masakti udi, lairik boy phakpagi makhol adudi ka manung adudagi tarakhi. Matau kayasida yai magaigasu thongnaw adu haipet lon salamaga, bhai, masidi mawng amani, selhaurasi haiduna, ibani yamna kana khoigi ka tamna selakhi. Numit adu angakpani, yai masu masada kaidorobano khangdi, thak neaga walang amata ngangamdi. Ibani gi matau aduda, imanaba atay sing adunasu kaidorake hangakhi. Maduda ina yai magaiga, akiba mathengnare haiduna, makhoidasu wari tamami. Konadi imanaba atay singduna, sada pautamsi hairakhi. Adubo yai mana hairunu, karisu thajarot. Kona haisi hairakpadagi, akoisu tumin laisinarami. Masigi matung nongmusu hingamada ay tumba yaramdi. Aida natana imanaba yai masu, tumdabagi mongna masada pamungda kweleng badongna, makhola matarakhi. Aisu ahing oibana yai mabu kauramdi. Konadi akoina tumiba kadugi mapanda, angang nupi masa khara, zatlaga laibagi makhola maina tarakhi. Maduda isu angang singasibu tumdribasara. Sana khangadi soidana ngangbirani haiduna, khonjen khara nemlap tawraga, kanano mapanda salido, tummo yadro hairami. Aina adumna hek hairubadagi, mapanda tarama makhola du zap lepki. Ngahak leiragadi amu, thangnaba kada lairik pabagi mawngda, murung tapna makhola mamuk tarakki. Matam aduda isu masidi angang singoiramani, pungsu taramathoy khara henbada ngairi, mapanda sumi khara leirumkigadaba mali, toilet amukta sangmukhige khanduna, pamungdagi kumtharakhi. Matam aduda yai masu tumamdri, yai mana malem, karai chalino, tummo yadro hairakhi. Maduda ina bhai, toilet chaluge, misu tumdriba mali, thangnaba kadasu angang sing lairik pari, makhoi tumdringaida ay amukta chalhukige haiduna, akhoigi kagi thongado hangtoaga mapanda thorakhi. Matam aduda thangnaba kada lairik pariba miyoi adu, kanano haiduna isu haipet kaduda yengubada, nupi ama masamana thadoaga, table amada murung solga phamba ma aina urakhi. Madu urubadagi aisu isada gyan mangki. Aina gya lakpada imaga babaga aigi nakta leirami. Imanaba mayam amasu aingonda munna yengaga leirami. Matau kayasida imasu pakhalakpadagi aingonda yumda salasi hairakhi. Maduda ina ima ay karisu tawdi. Exam su kuidre. Matam khara leikige hairami. Imasu aina sasi yaraktabadagi aingonda sauramaga yumlomda hanki. Nong nini leiragadi school aduda tamba satra ama lai tongkhalakhi. Aduga sumdasu hairakhi. School asida laisang ama sao, mafam asida leiriba tinmulai musing asi imana loina mayuknabige hairakhi. Tawbadabu school asigi principalga, foundergadi akhoi maitegi laisi kaya thajaba mi oiramdi. Makhoi Christian chatpa ngakta oibana laisang adu saramdi. Konadi school sibu lingkhaliba sar founder gi masanupi ama blood cancer naduna sikhi. Aduga school gi boarding asisu noma gi asuki matik tamnarakhi. Imanaba amasu akiba thawdo ama thengnarakpadagi wantharakduna mayumda puthakhi. Konadi boarding da leiba satra singi mama mapa imung manunggi miyoi sing laaga principal da laisang ama putho takmanmadagi founder sana tanna mafam aduda laisang ama sakhi. Madudagi amuk khana school aduda tamnaramba sing adu phakhi. Akhoi su class 10 gi exam piramaga yumda thongnarakhi. Kona chahi ama muk leiraga akoina tabada hana khoina leiramba boarding adu amuk tongna tamnarakpadagi mafam amada naungna sarga leiba boarding adu da oina satra sing adu loina leire hai. Aduga school sariba mafam adusu hana school adu sadringai mafam adaida nupi amasu siki hai. Masini mayam ngasigi rian horror story pathengi wari thagalakpada mayam punna muk thengnarasi. Ngasigi di mayam dagi kaina namba bidai loksari.